मरुएबा पाउ पिजरी। गवर्नमेंट पाइखटलिबा स्कीम सिंग मरी लेनबा डिपार्टमेंट सिंग ना मियामदा खंगहन्नबा हयेंगदगी थबक हौरगनी हाइना चीफ मिनिस्टर नोंथोंबम बिरेना फोंदोकली। ngasi mahiroi singda environment ki kanaba amadi masigi tangai fadaba kaya ningthina khanganba matam oire haina deputy chief minister Waizoi Kumar na phongdokli amadi Manipur gi lisingani tara taruk tara tret ki global adult tobacco survey 2 report phongkhre ahanba report tagi ani suba report asida mai khu sizinabagi sang hantharabasu hidak mana sizinabagi sang di hengatpa thengnare खुरमजरी मिरेंग ताबिरबा सिंह ताराम नक्सरी पाव संदोकना पिजरी गवर्नमेंट पाइखटलिबा तोंगान तोंगानबा स्कीम सिंग मरी लेनबा डिपार्टमेंट सिंग ना मियामदा खंगहन्नबा थबक हयेंगदगी हौरगनी हाइना चीफ मिनिस्टर नोंथोंबम बिरेना फोंदोखरे था खुदिंगी तांग 15 दा चीफ मिनिस्टर सेक्रेटरिएट ता पांगथोकपा मियामगी नुमित थोरमदा चीफ मिनिस्टर ना वाफम असि पाउमी सिंगदा फोंदोखिबनी ngasi चीफ मिनिस्टर उनबा लाखिबा अयामबना हक्सेल ग मरी लेनबा मदी डिसेबल ओइरबा सिंग यावना मसाना मसाबु थबक पिजनबा बैंक तगी लोन लौबदा थेंगनरिबा खुदोंग सादबा कया मरुंगी वाकत लाखि मियामगी वाकत तारबा तुंगदा मरी लेनबा बैंक की ऑफिशियल सिंग अमनी जेनेम्सता डायरेक्टर थेंगनरिबा खुदोंग सादबा सिंगी मरम खंगहलकनबा खंगनख्रे तुंगदा चीफ मिनिस्टर ना पाउमी सिंगदा हौखिबा चही कयादगी मियामना थेंगनरिबा खुदोंग सादबा सिंग खंगदोक्तुना कोखननबा स्कीम कया पाइखटपा हौरे स्कीम सिंग असि माइपांगना पाइखटपना मियामगी वाकत लाकपगी मसिंग हंथरकली अदुबु हक्सेल की स्कीम कानाबा फंगदबगी वाफम कयामरुम लैरी था अस्तिगी तांग 12 चटनबा हौगदौरिबा चीफ मिनिस्टर की हक्सेल की तेंगपांग असि बीपीएल की इमुंग मनुंग द पीगदबा ओइबना बीपीएल कार्ड पाइबा सिंगी सर्वे मोंग चुमना चथादुना मरम साबा मियोय खक्तदा खुदोंग साबा सि पीगदबनी बैंक सिंगदगी अराइबा मोंगदा लोन फंगहनबा हौरिबा से लोन सांग नाइना सिंगलकनी हाबगी थाजबा लै स्कीम सिंग माइपाक न मियामदा योहनबदा मरी लैनबा डिपार्टमेंट न मियामदा सुगाइना खंगहननबा मीडिया की थोंगदा हयेंगदगी थबक ओइना पाइखटलगनी हाइखि आइना सुम खनबदा अखोइ से एडवर्टाइजमेंट जे खै टीवी डिस्कशन द करिदा ngसाइसु खैगी जर्नलिज्म ना हाबिरमे टीवी डिस्कशन द करिदा खैगी डिपार्टमेंट की एक्सपर्ट्स के थारगा अखोइना तौरिबा स्कीम जे सिनी मदुदगी सी फॉर्म जे फंगनी मदुदगी सी चटपियु हाइबना चिंगबजे खरा खितंग अखोइदा मदुगी पार्ट खितंग वाटपदंग तोवे अदुना मदु आई हुजि हाइग्रे हयेंगदगी ऑनवर्ड अखोइना लॉन्च तौरिबा स्कीम जिंगसी मफम मफम चाना डीसी दगी फंगदबना सी अदगी हॉस्पिटल स्टेट की हॉस्पिटल सिंग फंगदबना सी फार्मेसी से फंगदबना सी अदगी थबक की फंगदबना लोन फंगदबना सी नक्तंग नौनबो एडवर्टाइजमेंट अमदंग खितंग तौसेनाबा अदुमाइना हाइना ngasi mahiroi singda environment ki kanaba madi masi gi tangai fadaba kaya ningthina khanganba matam oire haina deputy chief minister Waizoi Kumar na phongdokli Ruda Academy Thaubalgi Kullak Suba Foundation Day Thoramda Wafam asi Deputy Chief Minister na phongdokhibani Thoramaduda NCC Group Headquarter ki Group Commander Brigadier Vivek Sharma School asigi Advisor L Ibo Chausu saruk yakhi School asigi chahi gi bulletin ama phongbaga loina school asigi mingchat purakhiba mahiroi sing afaba mahiroi puthokpa oza anida mana piduna pungning thogatkhi Deputy Chief Minister Waizoi Kumar na makha tana mioi bai khoi khakki fanaba khalingai mahusa gi khal ngak pangam haudrabadi punamak arembani haibasi pikliba mahiroi singdagi hauraga mipung khudimak khangminaba matam oire angang singbu matik saba mioi amamam ohennaba hotnabada oja sing amadi mama mapa singi chap manaba thodang lai angang singi mapukning khangna takpi tambi batangai fade kanagumana lairik tambaga sanabaga puna chatminnaba yade haiba wafam phongdok nariba si aranbani haksang phatrabadi punamak arembani haiki nature adu koi world se masi akoina basi section de koi di makada le ba atai living beings je section na fajani yingbidav targadi akoi si world se it will not be there any longer masi normal gi so exercise ni kai di hengalai ba thogalai ba mayam se de targadi it is also very necessary for us to have concern for the nature and for the other living being masisu angang oinga hojikte ona angang singstesu ai wakhaldadi I would like that moidasu tapi tamiraga si leitragedi no hindre mayam se hindam tagedi it will not be a complete world adu masirigi akasoi mayam lakene se hojikte su idi khangan bi bada ka
Manipur gi lising ani tara tarek ki Global Adult Tobacco Survey gets to fact sheet Fongkre Health Directorate State Health Society Masung Rims na Sinduna Jubilee Hall Rims ta pangthokiba Thoromadu the Health Minister L. Kumar Deputy Secretary S.S. Jile Joint Secretary S.S. Sunil Sharma CMO Dr. L. Swati Sana Susar Yakhe Tata Institute of Social Science na English lising ani tara taruk ki August tagi lising ani tara tarek ki February 4 gi manung da sathakiba survey asida Manipur gi apunba mishing gi chada kun dasmik mapan na maikhu seasonai maikhu nataba hidak mana season bana sada nifu taret dasmik taret ni maikhu musung hidak mana season bana sada yankhai manga dasmik amani Gats 1 gi report tagi handaki anauba 2 gi report asida maikhu season abagi sang sada mari dasmik nipan hantarakle adumakpu maikhu thoktaba hidak mana season abagi sang di sada ahum dasmik ani hengalakpat thengnare sahi tara manga dagina tara taret fawbada leiba singna hidak mana season abagi sang su ahan report chada kun dasmik taret oirambadagi handaki report asida chada mapanda hantarakpat thengnare Health Minister L. Kumar na lamdam asida cancer laina Thingnabu Honabada Asuki Matik Awaba Mayuk Nari, Laina Asi Thingsi Hairagadi, Tobacco Mutat Patangai Fade, Fataba, Hainabiasi Lakshin Nabu Honabada, Awaba Amai Mayuk Narabasu, Hauzikti, Masidagi Aikoi Laptok Minaba, Hotna Minarasi, Aikoi Kakta Kangbanatana, Miam Puna Kangminaba, Kangminanaba Masigi Pausel Sandok Minarasi Haiki. Sometimes as an asset, sometimes as a liability. Shona could appear by But after the scene, if we use our habit in a very, very good way, it's good. And if it is in a bad way, I'm certain and particularly it is tobacco. She sees the behavior saying, but control to Banadi, Wabama report them away and have to come young coming. The come down there, Magasu. 100 season at the top, season number Pampa Kapu Yorgasu. It is my caution. Please don't do it. Lakliba January gi tang kun tarukta pangthokadoriba Rani Gaidin Liugi chamaga supna ahum suba mapok kumonga mari leinana Kabui Mothers Association na Mantri Pukri ki High Court Manipura madi nauna sagatliba Civil Secretariat marakta leiba Rani Gaidin Liu Park ki lamtu sengdokre Association ki General Secretary Ranjita Golmai na Manipur government na park semgatliba mafam masida handak chahi gi mapok kumon pangthoknaba lepna khibana leiriba amot akai sing sengdokpani numit asi miyam na mapungphana saruk yabiyo haike Nimituda Manipur Praja miyam na kamlo pudingmakna ay bang mapamda pungama sida Manipur na lakiraga Kuji freedom fighter Haidera ni Dedilu di mapamda dai kusok mamam do erigasu kami na si high basic base media gi bonga Rani Dedilu 103 birth celebration committee kamama ni kona paujenjo Saitu subdivision ki manung sanalaiba pi Langzong khulgi chahi kunmanga surakpa Silver Jubilee Thoram ngarang khulasida pangthokre Thoramasida LDC Sada Hills ke executive member Luntham Hauke KBC number 4 ki pastor Mangpi Thang Hauke Saitu gi chief Tomang Hauke Saitu Gamfazol area village organization ki president Ngamjang Hauke LDC Sada Hills ki vice chairman Thangjakam Misawa Masung Si Munom gi chief Lethang Haukip Susaruk Yakhe Silver Jubilee Thoramaduga Mari Lainana Souvenir Amasu Fongke Tongan Banat ki Jagoi Isai Kya Supangthoke Uttar Pradesh ke Gautam Buddha University तथा से तारा निथोई लगी सथरकली बात कुनगनिथोई सुबा नेशनल यूथ फेस्टिवल दा मणिपुर की नुपी टीमना वॉलीबॉल विनर ओइरे नुपी की शॉट पुट तसु मणिपुर न लौरे फेस्टिवल असिदा एनएसएस के वॉलंटियर तरागा मंगा नेहरू युवा केंद्र की नहा निफु निपाना सरुक यारी मणिपुर की टीम से युमनाम लक्ष्मण लुचिंगली ममांग के फेस्टिवल गा मानदब मोंग नहा सिंग असिबु तुंगी लेबा की ओइबा अचंगबा मी अममम ओइननबा तोंगान बा एजेंसी कयादगी अखंग अहिक्याना रिसोर्स पर्सन ओइदुना ताकपी तंबिरी कोई आहान कोइना अंदकी नेशनल यूथ फेस्टिवल असि संकल्प से सिद्धि हाइबा थीम मदुदा कोइना पांगथुक सबनी हारिबा प्रोग्राम मसिदा तांग 22 दि होरगा तांग 13 फावबा कोइ चथा जगदबनी मसिदा ममांगाइदा तौबा की मौ खरा खेनरगा अंदकी कोइना अयामबना नाहरोल सिगसिदा वैल्यू एजुकेशन दा अमदी तोंगान बा लमदा नाहरोल सिगसिदा आइडिया पीबा एम्पावर तौबा की प्रोग्राम अमो कोइना सत्सरी
Thobal Police Commando amasung taruk suba Assam Rifles ki apunba kangbu amana gari huran ba miyoy ama fagatle Police Department ki PRO gi cherol amana fagalaba miyoy asigi maming MD Wahidur Rahman chahi kuntra gamari apokpa Fazur Rahman kaikhu mayai lekai dagini mangon dagi .32 gi pistol ama maru ama fangle amaromda Thobal Police Commando amasung kuntaruk suba Assam Rifles ki kangbuna texta mayai lekai da thibuma ki thabak sathabada KCP gi active member ama fare faraba miyoy asigi maming soibam jalek sahi kunmathoi apokpa ito Texta mayai lekai dagini na police station na drug lalon bamyo yama suwaheng bam lekai ziri parking dagi fare fagala bamyo esigi maming Ali Udin chahi yangkai mathoi apokpa Hormas Ali Churachandpur district ki nungsek unjin dagini mangon dagi heroin number 4 powder gram chamaga marifudra manga fangle polam singasi local market talupa lakh ahum lising marifudra rongi oigani hairi paugi marakthana tenba brem tanglazari Mama mapana machada piba ngamba khwaidagi chawbu khudolsi ichabu mahi tamanbani Slopeland Public School Khongjom Northeast India da khwaidagi chawbu amadi nanba boarding school ni Slopeland Public School Khongjom da ngasimak admission tawbiduna ichabu mahi tamanbiu Imphal East West amadi Bisnupur district oina makhal khudingi apamba 2 3 amasung 4 wheelers na chingbagi gari guarantor yaudana loan lawbiba yagani deposit toba numita apamba gari su pangbigani pambiba miyo singna unabiu Imphal Finance Head Office Moirangkhom Loklaubung branch offices Pauna International Market amasung Bisnupur Bazar Bisnupur Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki exam tips regular mock test suggestions amasung study materials sing yamna janaki class 10 thagadaba singna makok thongba oina bagidamaktadi Panacea singna amata ngaraba coaching center ni miyamna center sida thajaba thambi To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNESCO School. Excellence in education. Amukan na taramnok cheri makhataba pao. All Manipur Traditional Belt Wrestling Association senduna ahumlag subas that level Traditional Belt Wrestling Championship kaloinana Gawada pangthok kadoriba tarelak suba NTWF Traditional Wrestling and Pankarasan National Championship ki trial selection Bisnupur district ki Tawbul Soraren community hall da numit ini subna pangthokre ngarang loisinbagi thoromda Manipur Pollution Control Board ki chairman L Radha Kishore Association ki president Dr Norendro Amuko ki president oiramba Dr Y Mani Kuman amasung OC Bisnupur Raju Khan susaruk yakhi MLA Radha Kishore na lamdamasibu malemda masak takliba ikhoi gi sanaroi sing yokhat patangai fade amadi mipum khudimak masamo fana leinaba sanaba haibasi mathau tai haiki सरकार की मदद के लिए कोई सोचना मदद मांगने मणिपुर में वैसे भारत में से मणिपुर में सकता है वैसे कोई स्पोर्ट्स में नहीं पर्टिकुलर स्पोर्ट्स में कोई खंगे मर में से ना वैसे मणिपुर का स्पोर्ट्स यूनिवर्सिटी लाख है कोई वैसे की फाइटिंग लाइफ को तंजाब लाख मतलब वैसे कोई लाइक तंगदा बने एज वेल एज कोई हक्संग फिटनेस से अब बस कोई सिटीजन में यूथ में कोई भाई वैसे कोई थालो कोई है Directorate of Ayush ki makhada State Ayush Society Manipur na Women and Children Welfare Society Kwakaithel ga khusam naduna lai yek pa amasung SAE ba changdam na ba ama kaisampat lairem bi sanglen da pangthokre hogdokpagi thoramda State Ayush Society gi member secretary Y Lukhoi Art and Culture gi director Oiramba Thiam Subol Manipur Central Youth Club ki president Thoksom Kunjamani susaruk yakhi Ayush System of Medicine haiba thimda mahiroi singna changdam na ba si pangthokibani Dr. Dhanabir Laishram Amadi Devarani Ningombam na iba political participation in Manipur haiba lairik amang ngasi Palace Compound laiba lamyan basanglen da phongkre thoramadu da Khangabok Assembly Constituency ki MLA O Suras Kumar Center for Social Development ki Secretary U Nabakishore Manipur University ki Assistant Professor Dr. Chinglen Maisnam susaruk yakhi lairik asigi aiba Dr. Dhanabir Laishram na ngasi phong liba lairik asina Manipur gi tungi Naharul Singh research tawbada mateng oiragani haiki civil society se ni to khai hoga aham gisina political society song gisina civil society political society ham is government to me from president to beyond habak tolmiams
civil society has the miyams ani se sigi political society siga civil society siga na state and society pullaga ani gi partnership to ani gi participation ne masi khwai maru koi na mayam na ngai ba political participation of the people lives Brindaban Mathura ta handak pangthokhiba international multilingual drama dance amadi music changdangnaba Krishna Ranga Mahasapta Mongsangai Women Sumang Lila Nupi Kanglup ki Leima Yang Dawbina Best Play amadi Group Dance ki ahanba mana fanglakle Adhikari Mayum Rani na Best Actor Wahengbam Saijarani na Best Writer TS Premilana Best Supporting Actor Huidrom Nawija na Best Jury Award tarakle hairi Ayibelub Assam Hozai Nasinduna National Awardee KC Mangang Yumnam Renuka Madi Pungi Lamda Mana Fanglaklaba S. Birchandra Opagi Thoram Katha Latli ME School da Pangthokre Thoram Maduda Dr. Ashara Nina Moderator Oiduna Wari Macha Pabagi Thoram Amasu Pangthokhi Thoram Maduda Aiba Aibi Taramapanna Wari Macha Pathokhi Mapan Suba Sector AR gi Taruk Shuba Assam Rifles na Lekai gi Maira Paibis Singa Khusam Naduna Singjamai Chinga Mathak Amasung Masiga Tainaba Mafam Sing Lamtu Sengdokre Lakliba Republic Day Thoranga Mari Lainana Lunan Bagi Driver Seat Chathakibani Kuntra Mathoi Suba Assam Rifles ki Medical Team na First Aid Amasung Paramedics ki Demonstration IC Khulda Pangthokre Demonstration Naduda Khong Khuttekpa Kok Sokpa Maina Pokpa Amadi Lin na Chikpa Matamda Karamna ahan balayang sathagani haibadu khunja singda utki loinana lemna layang bagi kem amasu pangthokhi National Identity Protection Council Nipkona Sinam Kom Youth Authority the Ising Pipe Meter Yankhai Sangba Makol Manga Mateng Pangkre Kom Prup Singi Chahi Khudingi Pangthokpa Gospel Olympic ki damak pipe asi Nipko gi Maikai digi Mateng Pangbani Phurup kayana puna hingminari balamdam astida tungan ba phuruk khaktagi wakhal khanbagi mahuta apunba Manipur amagi wakhalon sagatminaduna punna hingminana ba punna chaukhatminabagi phirep lawminarasi hairi Mathang thagi tang anidagi nanipan fauba patsoigi Pamyan Ground da Marirak Suba Aphimpa 9 A-side invitation football tournament lising tara nipan pangthoklagani ngasi konung mamangda leiba Aphimpa gi office ta pangthokpa paumi singa unaba amada General Secretary Aisho Manina handak pangthokadoriba invitation football tournament asi yes to life no to drug haiba thim da pangthokadabani tournament asi film forum gi makha da leiba Gillamadi Association gi team mapan saruk yagani tournament asi gi brand ambassador RK Kaiku Madi Bala Hizam na oigani haiki Marirak Suba edition asidadi hena Mapung Phana Mapam Kudingi Kachin Kwaya Yona Paujin Piba Ngamba Adung Laba tournament ama soidan oigani haibagi thajaba akoigi organizing committee gi maikai degi thamjari Thasigi tang manga amasung tarukta Rajasthan ki Jodhpur da pangthokhiba Yankhai Taruk Suba Mr. Junior India contest KG Marifu Manga Plus ki category da Junior Mr. Tarak Pagaloinana overall champion oirakiba Thoksom Gyanendro Mountain Gym na taramna okpagaloinana achamba khudol pot pikre Thangmoiban Hizam Dewa Lekai da leiba gym asida pangthokhiba thoromaduda Junior Mr. Khamba contest ani shuba mana laurakhraba Azai Thaunauzam amasung Mr. Imphal East contest ahan mana laurakhraba Koizam Sasikanta Sutaramna okay Zimgi Maikai digi mingchat purakhiba sanaroi sing lemna makha tana sanabagi khudong saba pigani lauthoki thoromaduga mari leinana Thoksom Gyanendrogi body show su utke mahakna contest adu da thengnarakhiba awa nungai gi matang da suwafam kya fungdoki loishilakpada maroi ba pau amuka na pizari Government na paikhatliba scheme sing mari lainaba department sing na miyam da khanghanaba hayengdagi thabak hauragani hana Chief Minister Nongthongbam Birena fongdokli Ngasigi mahiroi sing da environment ki kanaba amadi masigi tangai fadaba kaya ningthina khanganba matam oire haina Deputy Chief Minister Waizoi Kumar na fongdokli amadi Manipur gi Lisingani tara teret ki global adult tobacco survey 2 report fongkre ahanba report tagi ani suba report asida mai khu seasonabagi sang hantharabasu hidak mana seasonabagi sang di hengat pa thengnare Milin tabiriba singbu amukana khurumjari